ngasi phongkhiba tongan-tonganba pausising amadi social media dagi lokhatjaba pau khara update pijari ahanbada maruoiba pau Burmagi Matara Township da military army ki khut thoknabada PDF ki lani 35 sire kaya amana aso apan ngangkre security force ki gari na thombada mahiroi nupi musa ama sire amana sokle Indo Myanmar border fencing na border da taramba kuki kul kaya ani thokna khaidok pire haina KLAL na phondorali nupi lonba thingnaba bill Assam ki CM Hemant Biswas na puthokre miyam ki apambagi mayokta MLA ani na sangai festival da saruk yakhibagi maram miyam da sengdokpi haina kokomi na thamlagli Jiri Bangi CRPF game da kuki tara laikidabagi matangda thijiliba NIA di status report Supreme Court na kaukre Titanic jahaz tagi fangkiba sanagi gari lupa karor kunmathoi da auction tokre Pakistan ki media na fongkiba report senjin sajin mani haidagli medical college tagi muslim mahiroi nipunitoi ki ming kaltat kadabani haidagli Nepal ki hanagi PM na masagi lanmi sing sengberkre Chhattisgarh da masagi jahi manga kakta ngairiba mahiroi da dandi piramle Lomi Sinmi ki mayokta leiba Narendra Modi lenga ki matakta nationwide protest tongnaba sem sabat loikre Konungi thangapata hyang tanabagi thorom paktopa yaroi haina maira paibisina akanba wapon thamlagle IDP mahiroi phubagi khongjangda security ga mokna kre governor da warol ahum yawba memorandum ama pisin kre lokchau amasung uyok sing sarkar na ngak senba ngamdabadi punja sing amadi CSO sing na ngakjarage haina protest chathagre Sisipur gi Bolnau forest area dagi khulai kya phagatpa ngamkre sarkar na thajaba pirabuju lambi hek semtriba pawdi khongjang haloi haina khongjang singna khondoragi Myanmar gi general election matam naksalakpaga loinana military junta amadi rebel singi marakta su khut thongnaba leptri makha chatharakpa oina Burma gi Matara township da military army ga khut thongnaba da PDF ki lanmi 35 sire kaya amana aso apan nangle Mataram township military army na punna khudum chanba ngamkhre hairi Tha asigi kunmanga ki nungthil pung ohumrom taba matamda Thobal Fire Service Office mamangda security force ki gari na thomada mahiroi nupi macha ani sokpagi manungda ama sire ama laikan nakre presna phangba pawgi matung ina Imphal More lambi National Highway chamaga anhi gi Thobal Fire Service Office mamangda fire Friendship Higher Secondary School da class 11 tamba mahiroi nupi macha ani security force ki gari na thongkibani thawdo adu da soklaba amadi laikidraba nupi macha ani adudi Yaripok Singa dagi Singa mayum Nasima apokpa MD Zamir Khan amadi Serina Singa mayum ni makoi animak hariba school asida class 11 tamlebi mahiroi ngaktani thawdok thokpham aduda Singa mayum Nasima kokki sarukta pibam thina sokpadagi mafam adumakta da laikidabani aduga Sarina na Haksangi tongan ba mafam kharada sokpadagi rimsta pukatuna laikanari thawdo adu thokpugi pau phangbaga mafam aduda security force ki miyoi sing laktuna yengsin kibaga loinana mafam aduda laikidabe Singamayum Nasima post mortem gi damak Rims hospital da thamkre hairi India Bangladesh amasung Myanmar na border area da demarcation tawbaga loinana border fencing khabagi thabak chathariba asi lebak sing asida leriba Chinkuki Mizo miyamgi marakta tokai khaidoknaba honaba amasung makhoigi pari puri dagi leiraklaba punsi mahingda akaiba pinaba honabani haina Kuki Liberation Army Letkhuluna thadorokpa chirol amana hairi chirosina makhata na hai international border asi indigenous people singi ayaba yauraga semkhiba nate masina maram oiraga UN declaration on the right of indigenous people gi makhada piriba makhoigi haksing adu khongawnabani thong asina makhoigi pari purigi oiba homeland sing adu machet thugaina ba khonabani Indo Myanmar border fencing asina India ga lonana leiriba Myanmar amsung Bangladesh ani da khundariba Chin Kuki Jo singi marakta tokai khaidoknabada natana makhoigi family kaya ama khaidoknaba amadi culture gi leiriba mari sing adu sontha handuna traditional governance system da Yaikai Tingaiba Pibani, Ngangobung, Bolmon, CH Technopal, Chanjang, Gangpijang, J Monom, Montha, H Monom, Howland Fai, Laijang Fai amasung Langcham hariba Indo Myanmar border da leiriba khulsing asi matam sangna customary trainer amagi makhada leirakpaga loinana village chief singna lengak sasan tawraga lakhibani adubu hawjik chathariba Indo Myanmar border fencing asina hariba khulsing asi ani thokna khaidoktuna Myanmar amsung India anigi tongan ba jurisdiction anigi marakta leinakhre masina makhoigi citizenship ki matangda chamamnaba kya leire border fencing asina Chinkuki Mizo sing asi tokai khaidokiba maru oina punna leminaramba khulsing India amasung Myanmar gi tongan ba jurisdiction da leikiba asina makhoigi nungtigi punsi mahing social gi oina leinaba mari amadi
आइडेंटिटीनꯆꯤꯡꯕꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯦ ꯍꯥꯏꯔꯤ ꯑꯁꯥꯝꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯑꯁꯥꯝ ꯄ꯭ꯔꯣꯍꯤꯕꯤꯖꯟ ꯕꯤꯜ 2025 ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯗꯨꯒ ꯋꯤꯟꯇꯔ ꯁꯦꯁꯟ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯕꯤꯜ ꯑꯗꯨ ꯁ꯭ꯄꯤꯀꯔ ꯕꯤꯁ꯭ꯋꯥꯖꯤꯠ ꯗꯥꯏꯃꯥꯔꯤꯒꯤ ꯑꯌꯥꯕ ꯌꯥꯎꯕꯒ ꯂꯣꯏꯅꯅ ꯄꯨꯊꯣꯛꯈꯤꯕꯅꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯒꯤ ꯃꯔꯨꯑꯣꯏꯅ ꯀꯣꯡꯒ꯭ꯔꯦꯁ CPIM ꯑꯃꯁꯨꯡ ꯔꯥꯏꯖꯣꯜ ꯗꯜꯒꯤ ꯃꯦꯝꯕꯔꯁꯤꯡ ꯖꯨꯕꯤꯜ ꯒꯥꯔ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯛꯄꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯜ ꯄꯨꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯈꯤꯗꯦ ꯕꯤꯜ ꯑꯗꯨ ꯀꯨꯞꯅ ꯈꯟꯅꯔꯕ ꯇꯨꯡꯗ ꯄꯥꯁ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ ꯑꯈꯟꯅꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯖꯁꯇꯤꯁ TU ꯃꯍꯥꯇꯥ ꯀꯃꯤꯁꯟꯒꯤ ꯔꯤꯄꯣꯔꯠꯁꯨ ꯍꯥꯎꯁꯇ ꯄꯨꯊꯣꯛꯈꯤ ꯀꯨꯝꯁꯤꯡ 1939ꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯃꯇꯝꯗ ꯄꯥꯛ ꯁꯟꯅ ꯍꯤꯡꯁꯥ ꯊꯣꯛꯈꯤꯕ ꯑꯗꯨ TU ꯃꯍꯥꯇꯥ ꯀꯃꯤꯁꯟꯅ ꯊꯤꯒꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨ ꯑꯁꯥꯝꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯇꯝ ꯑꯃ ꯑꯣꯏꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯁꯤ ꯃꯤꯅꯥ ꯆꯥꯎꯅ ꯌꯥꯎꯈꯤꯕꯅꯤ ꯂꯣꯏꯅꯅ ꯅꯦꯂꯤ ꯃꯥꯁꯀꯔ ꯍꯥꯏꯅ ꯈꯪꯅꯕ ꯊꯧꯗꯣꯛ ꯑꯃꯒꯤꯁꯨ ꯔꯤꯄꯣꯔꯠ ꯂꯥꯟꯈꯠꯈꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯂꯥꯟꯈꯠꯄ ꯃꯇꯝꯗ ꯍꯥꯎꯁꯇ ꯃꯃꯨꯠ ꯇꯥꯅ ꯈꯟꯅꯈꯤꯕꯅꯤ ꯂꯩꯉꯥꯛꯅ ꯇꯦꯟꯋꯥꯔꯦ ꯀꯃꯤꯁꯟꯒꯤ ꯔꯤꯄꯣꯔꯠ ꯅꯝꯊꯣꯛꯇꯨꯅ 1939ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯤꯒꯠꯄꯒꯤ ꯔꯤꯄꯣꯔꯠ ꯄꯨꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯁꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯅꯨꯄꯤ ꯂꯣꯟꯕ ꯊꯤꯡꯅꯅꯕ ꯕꯤꯜ ꯄꯨꯊꯣꯛꯄ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯄꯨꯋꯥꯔꯤꯗ ꯏꯅꯧ ꯅꯧꯅ ꯏꯅꯣꯠ ꯑꯃ ꯄꯤꯒꯗꯧꯔꯤ ꯂꯣꯏꯅꯅ ꯕꯤꯜ ꯑꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯟꯅꯒꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯕꯤꯜ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯁ ꯇꯧꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ MLA TS ꯕꯤꯁ꯭ꯋꯥꯖꯤꯠ ꯑꯃꯁꯨꯡ MLA TS ꯕꯁꯟꯇꯀꯨꯃꯥꯔ ꯑꯅꯤꯅ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟ ꯑꯃꯁꯨꯡ IDPꯁꯤꯡꯒꯤ ꯁꯦꯟꯇꯤꯃꯦꯟꯕꯨ ꯀꯔꯤꯃꯠꯇ ꯊꯧꯑꯣꯏꯗꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯁꯤ ꯇꯉꯥꯏꯐꯗꯕ ꯃꯔꯝ ꯂꯩꯔꯒꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯑꯃꯁꯨꯡ IDPꯁꯤꯡꯒꯤ ꯄꯦꯟꯗꯕ ꯃꯔꯛꯇ ꯃꯁꯥꯅ ꯚꯣꯠ ꯊꯥꯗꯗꯨꯅ ꯃꯤꯍꯨꯠ ꯑꯣꯏꯍꯟꯈꯤꯕ MLAꯅ ꯃꯤꯌꯥꯝꯒꯤ ꯋꯥꯔꯦꯞꯀꯤ ꯃꯥꯌꯣꯛꯇ ꯆꯠꯊꯈꯤꯕꯒꯨꯝ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯃꯗꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯅꯩꯅꯕꯤꯌꯨ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯨ ꯀꯦꯟꯗ꯭ꯔ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯈꯟꯅꯔꯒ ꯋꯥꯔꯦꯞ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ IPR ꯁꯕ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯂꯥꯏꯈꯨꯔꯝ ꯖꯦꯟꯇꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯈꯤꯕ ꯑꯃꯁꯨꯡ ꯈꯣꯡꯖꯪꯁꯤꯡ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯐꯥꯎꯕ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯅꯝꯐꯨꯗ ꯅꯕꯦꯝꯕꯔ 12ꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯈꯤꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯒꯤ MLA TS ꯕꯤꯁ꯭ꯋꯥꯖꯤꯠ ꯑꯃꯁꯨꯡ ꯅꯝꯕꯣꯜ ꯀꯦꯟꯗ꯭ꯔꯒꯤ MLA TS ꯕꯁꯟꯇꯀꯨꯃꯥꯔ ꯑꯅꯤꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯒꯨꯝ ꯇꯧꯔꯤꯕꯁꯤ ꯀꯝꯗꯧꯅ ꯎꯕꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯀꯦꯟꯗ꯭ꯔ ꯑꯅꯤ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯤꯌꯥꯝꯅ ꯋꯥꯔꯦꯞ ꯂꯧꯕꯤꯗꯨꯅ MLA ꯑꯅꯤ ꯑꯁꯤꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯕꯤꯗꯨꯅ ꯋꯥꯈꯜ ꯇꯥꯟꯅꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯐꯣꯡꯅ ꯁꯤꯡꯅꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯛꯂꯕꯗꯤ ꯃꯁꯤꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯗꯤ ꯏꯂꯦꯛꯇꯦꯗ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯀꯤ ꯋꯥꯍꯟꯊꯣꯛ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯅ ꯂꯧꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞ ꯑꯃꯁꯨꯡ ꯋꯥꯔꯦꯞ ꯑꯗꯨ ꯎꯁꯤꯠꯇꯕ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯂꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯈꯪꯃꯤꯟꯅꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯏꯁꯥꯒꯤ ꯍꯛ ꯌꯣꯟꯊꯣꯛꯆꯈ꯭ꯔꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤꯅ ꯂꯧꯔꯛꯇꯨꯅ ꯃꯤꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯟꯊꯔꯛꯄ ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯁꯝꯅꯗꯕ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯄꯗ ꯃꯤꯌꯥꯝ ꯑꯁꯤꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯐꯤꯕꯝ ꯇꯥꯔꯛꯅꯕꯒꯤ ꯑꯆꯧꯕ ꯑꯔꯨꯕ ꯐꯤꯕꯝ ꯑꯃ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ ꯂꯣꯏꯅꯅ MLA ꯑꯅꯤ ꯑꯁꯤꯅ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯗꯅ ꯃꯤꯌꯥꯝꯅ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯁꯤꯜꯂꯨꯕ ꯑꯁꯤ ꯎꯠꯊꯣꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯠꯊꯔꯤꯉꯩ ꯚꯥꯞ ꯇꯥꯃꯤꯟꯅꯍꯧꯗ꯭ꯔꯕꯗꯤ ꯂꯦꯝꯍꯧꯔꯤꯕ MLAꯁꯤꯡ ꯑꯁꯤꯅꯁꯨ ꯑꯃꯁꯨꯡ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ MLAꯁꯤꯡꯅꯁꯨ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯆꯠꯅꯕꯤ ꯑꯃꯒꯨꯝ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯤꯡꯗ ꯗꯤꯛꯇꯦꯇꯔ ꯅꯠꯇ꯭ꯔꯒ ꯑꯣꯇꯣꯇꯤꯛ ꯂꯤꯗꯔ ꯉꯥꯛꯇꯨꯅ ꯆꯠꯄ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕ ꯐꯥꯎꯏ ꯃꯔꯝ ꯑꯗꯨꯅ VIPꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯏꯟꯅꯗꯨꯅ ꯁꯔꯨꯛ ꯌꯥꯔꯨꯕ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯃꯁꯛ ꯈꯪꯅꯔꯕ ꯔꯣꯍꯟ ꯐꯤꯂꯝ ꯃꯁꯥꯅ ꯃꯤꯌꯥꯝꯗ ꯆꯪꯖꯔꯛꯇꯨꯅ ꯑꯁꯣꯏꯕ ꯑꯗꯨ ꯆꯨꯝꯊꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯈꯤꯕ ꯃꯤꯌꯥꯝꯅ ꯄ꯭ꯂꯦꯠꯐꯣꯝ ꯀꯌꯥꯗꯗꯤ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ ꯃꯥꯡ ಥꯥꯗꯨꯅ ꯁꯔꯨꯛ ꯌꯥꯔꯨꯔꯤꯕ MLA ꯑꯅꯤꯒꯤ ꯐꯤꯔꯦꯞꯇꯤ ꯀꯔꯤ ꯑꯣꯏꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯍꯥꯏꯔꯤ ꯑꯔꯣꯏꯕꯗ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯣꯀꯣꯃꯤ ꯍꯥꯏꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯈꯣꯟꯖꯦꯜꯅꯤ ꯀꯣꯀꯣꯃꯤꯅ ꯉꯁꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯑꯋꯥꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯕ IDPꯁꯤꯡꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯀꯝꯗꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯁꯥ ꯃꯁꯥꯅ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯦꯞꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ
Angluki irang manung haukiba chahi lisingani kunmarigi November 13 Jiribamgi Boro Bekrada leiba IDP gi game amada attack toba lakiba kuki laloba tara CRPF ka nomai kamna bagi thodokta laikidaba adugi matangda laikidarabagi imung manungni haibasingna Supreme Court ta tharakiba petition amaga mari lainana Apex Court asigi maikaidagi case adubu tijiliba NIA dagi status report kaukre laikidarabagi imung manungna tharakiba petition aduga mari lainana ngarang Supreme Court ki Chief Justice Surya Kant na lusingba Justice Jai Malia Bhabji amasung Justice S Surya Kant bench ki hearing amana chathaki hearing aduda petition ge maikaidagi Council Advocate Bisorjit na NIA na chathariba investigation adugi status report adu khangba pami haina prayer toki loinana bench adugi maikaidagi su wafam aduda ayaba piduna Union Government amasung State of Manipur na notice issue tokre loinana December 12 phawbagi manungda case asibu tijaliba NIA gi maikaidagi investigation outcome sing finding adu kangalaknaba notice issue toki adubu authority gi maikaidagi di makoi tara adu kuki militant singni makoi sing aduna Babu Parada leiba CRPF game aduda attack tongnaba honarakpada CRPF ki maikaidagi handuna kapakpada makoi tara adu laikidabani hairi adubu imung manunggi maikaidagi di laikhidraba makoi tara adu extremist ka mari lainaba activist singda chenaba amata nate adubu security force singna makhoi sing adu fake encounter da hatkibani haina moral siri thodo adugi matangda Manipur government ki maikaidagi kuki job militant tara adu Boro Bekrada leiba police station da attack tongnaba khonabada police station aduda protect tawriba CRPF ki kangbuna handuna kapada laikidabani loinana thodo adu thijinaba NIA da sinakhibani Atlantic Ocean da kumja lising ama chamapon tara nithogi April tara mari da lukkiba Titanic jahaz dagi fangkiba Cadet tara nipal gi sanagi gari lupa karor kunma thoida auction tokre report asina hai sanagi gari adu British ki Wessier gi gari adu Britain gi Bitlist dagi Dewa Zis da leiba Henry Aldrich and Son Oxinarasna laikibane Titanic jahaz dagi fangkiba posak singi auction tobada khwaidagi mamal yamba posak asi Cadet tara nipal gi sanagi gari asina oibana anobal record ama thamba oikre Atlantic Ocean da lukkiba Titanic jahaz dagi fangkiba Cadet tara nipal gi sanagi gari asi jahaz aduda tongkiba Maria Esidar Chantros hariba misak amagini hari ningsingba yabadi Titanic jahaz na miyoi lisingama chamanga rom puduna London dagi New York City tamna chatpagi lambida Atlantic Ocean da accident thoktuna lukhibani thokdok thokraba matung numit kharani gi matungda samudra Isidore gi asiba hakchang phangba ngamkhibani mahaki asiba masadagi Cadet tara Nepal gi chanagi gari asi phangkibani hari madugi matung gari adu amuk hanna imung manungda sinakhibani Sahi asigi me thada thokiba India made Pakistan gi numit marini gi lan aduda Pakistan gi Air Force singna India gi Air Force tagi hena kanba henki loinana India gi Rafale jet manga kapthaduna thugai ki haina Pakistan gi media singna phongkiba wapam adu France Navy na akanba mongda yaningdaba phongdokpaga loinana report adu aranba semjin sajinba warolni hairagli panba yabadi Pakistan gi GOTV na sandokhiba paw amada haukiba me thada pangthokiba Operation Sindur gi matam aduda Pakistan gi Air Force na hena khumang choksin kibana loinana France na saba India gi fighter jet Rafale khara kapthaduna amang ada thon kre haina report tawkhibani report adu aranba yumpham yawdaba semjin sajinba ni haina France Navy na sengdoragli lal adu da China na saba J-10C gi fighter singna Rafale jet sing thugaiba ngamkhidabadu China na technology henbadagi ni haina Pakistan media na phungdokibadu aranba wafamni adugumba thodok thokiba amata leite haina France Navy na amukaju hanna sengdoragli BJP na Jammu and Kashmir gi Medical College ta Muslim mahiro nifuni thogi admission kakthatnaba demand tokre BJP gi Jammu and Kashmir unit na Katra da leiba matam Bensuno Devi Memorial College ta ming chanliba Muslim mahiro sing khudakta kakthatnaba demand tawduna madugi mayokda kanna lepkhre party aduna Jammu and Kashmir Lieutenant Governor da Medical College adugi ahanba batch sing ayamba saruk oina Muslim mahiro singi academy session adu kakthatnaba haiduna memorandum ama pisinkre hari Muslim mahiro nifuni thogi admission adu BJP na protest tawdringai mamangda right wing front singna hana hiram adu paikhat kibachu laikre college aduna national eligibility cum entrance test
NEET list matung ina admission singgi matangda National Medical Council gi guideline illaba phawbada Hindu group singna college adu Hindu sing khaktamak ming changadabani haina phongdorakli Nepalgi Hanagi Prime Minister KP Sharma Olina Masagi Oiba Lanmi Tengol Semgatnaba Thorang Tokre Famdagi Namduna Lokthok Pikraba Nepalgi Hanagi Prime Minister KP Sharma Olina Masagi Oiba Tonganba Lanmi Tengol Ama Semgatnaba Thorang Tokre Haina Thajaningai Oiba report Amana Phongdorali Hiramasigi Matangda Hanagi Prime Minister KC Sharma Olina Phongdorapagi matung inna bahangna semgatgadoriba tonganba Lanmi Tengol asi lebak asida paliba lengak asina micham miyam amadi employee singbu ngak senba ngamdana leiriba sigi yenglaga makoida security piba ngamnabagi damak pandam asigi makhada paikalakpa khongthangni haiki loinana Communist Party Nepal Unified Marxist Leninist na anoba Lanmi Tengol amada asoba irang thokraba matungda tha asigi matungda honarakpani haina mahangna phongdoki marak asida Nepal da anoba lengak ama semnabagi damak mathang chahigi March 5 da election pangthoknaba sem sari haina Nepal gi Security Council na lauthokre Chhattisgarh da chahi 5 khakta ngairiba angang ama school ojana homework tawraktabagi dandi piramle chahi 5 khakta ngairiba nupi macha adu Surajpur school gi ojana thaurina pullaga pung ama uda yanduna yamna thina dandi pirambani hari thawdok asi manak nakna leba miyoi amana record tawraga social media da thadorakpadagi thengnabani khungang adugi miyamna asawba nungaitabaga loinana miyamna school da laklaga government amadi school official singda action lokhatnaba haikre district education department na block education officer oriba DS Lukrada thawdok adugi matangda yengsinaba amadi thawdok adugi report pirakre authority na miyamda full investigation chathagani amadi kanagumba amana hekta child right thugaibadi action lokhutgani haina thajaba pirakre BJP na Lusingba Narendra Modi na Prime Minister oirakiba chahi lising ani taramari dagi lebaki gross domestic product ki sangchat wanghanbada chauna mateng pangliba sinmi singbu corporate mapu kharagi makhada araiba minai gumna sijinaba sinmi singi ngaklo oiriba maru oiraba labor law kaya semdok semjin tawduna sinmi singbu laknaba leptri haina AITUC INTUC CITU TUCC Manipur Longmi Loop Manipur Longmi Marup BKMU Manipur Silong Longmi Lupna Phongdorali Constitution na piba niyam makhada Indiana Labor Conference makhada takiba warep sing thabakta onthoknaba honabada natana haukiba chahi 18 asida India gi Labor Conference pangthokidri thawong asi sinmi singbu phongna singnabani haina trade union singna logdaba ngamde masida natana International Labor Organization gi mifamda takiba machang oiraba warep sing thabakta onthoknaba member lebak singda pikiba recommendation kayasu Narendra Modi lengangna thabak oina pangthoknaba honadri khwaidagi laibak thibadi United Nations Organization ki pejeng makhada Qatar gi Davos da November 3 dagi 3 phawba pangthokkiba Second World Summit for Social Development ki mifamda saruk yagadaba Indian delegate lista trade union ki group amata yahola khidraba asini ILO na piba guideline makhada Davos da pangthokkiba thoram asida member lebak singi employees amadi trade union lusingba sing soidana saruk yahangadabani hari yamna maru oiraba summit asigi Indian delegate khannaba CTU gi lusingba singna haukiba July 12 da Union Labor and Employment Minister da aiba chirol ama thaduna mangjongna khangan kiba laikrabasu namsinduna thambadagi thoromasida lebak asigi trade union group natraga employees amata saruk yahan kidabasi sengna Indian working class movement sihanaba thoranglapa oinasu Central Trade Union Organization Tara Romna Narendra Modi lengaki longmi sinmi singnaba thausilgi mayokta lakleba November 13 ta nationwide protest townaba sem sare hari Miyamgi apambagi mayokta haujik chathariba Sangai Festival asigi manung channa tha asigi 18 da konungi thangapat da hiang hiren tanabagi thabak pangthokani haribasi yaningde thangapat asida hiang hiren tanaba yaroi haina thangapat mapal da leriba laikai singi maira paibi singna wakat mipam chathakre loinana Sangai Festival ga mari lenana thangapat asida hiang tanabagi thabak tauba yaroi haina akanba kholau kyasu laukre khongjang aduda saruk yakhibi singna phongdokpada Miyamgi apambagi mayokta haujik chathariba Sangai Festival asi boycott tauba yauna festival asiga mari lenana thangapat asida hiang tanabagi thabak thoram pangthok
Tanaba Brahmapur Thangkapat Mapal IPC Thangkapat Wangma amasung Mahabali Maira Paibisingna Puna Warep Lominaba Laikre Karigumba Miamge Apamba Sigi Mayokta Sarkar ki Maiketi Nampuda Thangkapat Asida Hiang Tanabagi Thorom Pangthokpa Tarabasu Thangkapat Asigi Akoibada Leiriba Miamna Yengba Thokpi Danaba Apil Tori Brahmapur Baman Laikai Oinadi Sangai Festival da Kana Amata Saruk Yadanaba amasung Yengba Chatanaba Warep Lokibaga Lunana Athingba Sigi Mayokta Kanagumana Toramba Thoklabadi Laikai Digi Tanthoknaba Warep Phawba Loba Laikre Sajiwa Relief Camp Amadi Songbong Relief Camp ki Miyoi Singna Masa Masa ke Yumda Changjage Haiduna Changsin ki ba Khongjang adugi Dolai Thabigi Thodokta Security Force ka Kahenba Mongda Chathaki ba Thong adubu Yaningde Haiduna CC Higher Secondary School gi Mahiroi Singna Khongjang Changsinkre Ayuk pung 13 makairom tarakpa matamda CC Higher Secondary gi Mahiroi Singna Manipur gi Governor da Memorandum Pisinaba Lakpada Mahiroi Sing aduna Nupi Lal Complex Yorokpada Security Force ki Maikai digi Tear Gas Cell ani Kapakhi adum oinamak asok apan Mahiroi Singda Phuba Jaibagi Thong Chathakide Mahiroi Sing adu Security Force na Nupilan Complex mapada thatlaga thamki amasung Mahiroi Sing Imphal West ki SP ga wari sanaraba matungda Sanjen Thongda leiba Veterinary Department mapa phawba Mahiroi Sing adu takthokladuna mafam aduda laihanduna Mahiroi Sing gi maraktagi Miyoi ahumna Governor da Memorandum Pisinba Sangki Governor Office da Memorandum Pisiluraba tungda Pongmisinga unaba amada Memorandum Pisinbada yauruba CC Higher Secondary School gi Mahiroi amana Phongdorakpada Relief Camp ta leiriba singna masa masa gi yumda changjaragi haiba matamda Security Force na IDP singda utkiba thong amadi IDP singi Mahiroi singbu tamchina phubirakbabu yaningdaba phongdokpa oina Governor da point ahum yawba Memorandum Pisinkibani Memorandum aduda ngarang Dolai Thabigi Thodokta Security Force na IDP Mahiroi singbu tamthina Purakpa dagi soktuna leiriba singda selgi mateng pangbiba amadi hospital amasung Mahiroi puduna lakpa school bus da tear gas kapsinbada chenaba security personnel singi mathakta akanba action lokotpiu haina Memorandum adu pisinkibani loinana irang phare haiduna Changai Festival pangthoklabanina mayum makai maina tumna thadokpikraba relief camp da leiriba IDP singbu athuba matamda masa masa gi yumda hanjinaba thorang athubuda lokotkadabani Mahiroi ama oina Changai Festival toba asi sogate haibo wafam phongdoki tungda Mahiroi sing adu Security Force singna school da hoijinki Manipur gi Churachandpur district ki mafam kayada lotuna thamlamba nongmai maru yauna khochu khulai kaya phagatpa ngamkhre hariba khochu khulai amadi nongmai maru sing adu akaknaba paw ama phangbagi matungina state police CRPF amadi BSF ki apunba kangbu amana Bolnau forest area da chathakiba thiba humbagi thabakta phagatpa ngamkhibane intelligence ki akaknaba paw amagi matungina manak nakna leiba Ningthi Singh village dagi security force na thiba humbagi thabak chathaki adum oinamak mafam adudagi khuchukulai na chingba amata phagatpadi laikhide adum oinamak Bolnau forest dagi phagatkiba khuchukulai ching adugi manungda chemdoklaba project style launcher turret country made single barrel turret country made pistol ani bomb handset in yauna atai polam kayasu phagatpa ngamke hairi Mayai lambi apunba luki lamjing makhada phibam soklaba amasung khudong thiningai oiraba mayai lambi athoba matamda senjin biu haina lambi paring asida leiriba miyamna changsilekiba lambi thingbagi khongjang ngasiga thana numit mangani sujinkre khongjang asigi manung chanang asisu lambi paring asida leiriba wangoi samuro amasung langthabalgi mafam kayada miyamna lambi da uwa phajinduna lambi thingbagi khongjang changsinki khongjang asiga mari leinana mayai lambi Apun Baluki President Singsubam Niladhasana Presta Thadurakpada Lambi Asi Semjinaba Sarkar da Kyara Khanna Taknaba Yauna Banna Singba Sing Kongjang Kaya Mamangda Sangsinduna Leirabasu Ngasi Pawba Positive Response Amata Pirakpa Laitri Ngarang Su Mayai Lambi Sembi Dabagi Matangda Mayai Lambi Apun Baluki Mihut Kangbu Amana Imphal West ki DC ga Unaduna Wari Sanaki Maduda Luki Maike Digi Lambi Asida Leiriba Pothole Sing Atuba Matamda Semjinaba Taksinki Adubu DC gi Maike Digi Lambi Semba gi thabak asidi mari lainariba PWD department ki chief engineer na tawgadabani masida mahaki oiba power leite haina khangalaki ngasi makhata na chief secretary unaduna wari chanagani aduga sarkar gi maikaidagi lambi asi semgani haiba thajaba piraklabasu lambi asi semba hawdriba phawbadi changsileba khongjang handokloi haina hairakli
Makhatarpa pauda Pakistan na ngarang ahing athengbada nongthaktagi attack chathabada Afghanistan gi angang mapal yauna misam tara sire haina Taliban administration na phongdoragli yumlona na leiba lebak anigi marakta toina khut thongnarakpaga loinana Pakistan gi Peshawar da security intelligence amada attack chatharakpa matungda ngarang numidang Afghanistan da nongthaktagi attack adu chathagibani thaudo adu Taliban gi spokesman Zabihullah Mujahidna akanba mongda condemn tawkhibaga loinana chapchaba mongda khut hangani haina phongdorali Pakistan na nongthaktagi attack chatharakiba mafam adu nongpok thangba border region da leiba residential area amadani thaudok aduda nupa macha manga nupi macha mari amasung nupi ama sikhibage loinana yum khara amang ata thokle hari Makha tarakpa paudana chayol anigi mamangda terrorist singna New Delhi da attack chatharakibana maram oraga security gi oiba nungnangba pokningai oiba phibam ama lakpadagi Israel gi Prime Minister Benjamin Netanyahu na India da laktuna Prime Minister Narendra Modi ga unagani haina thorang tawramba adu matam kaktana yaithokre adumapu India amasung Israel gi marakta leinariba mari hena chachin hannabagi pandamda Benjamin Netanyahu na Mathang sahigi angan wasarukta lebak asida sungsoi soidana laklaba yai hairi makha tarakpada Parliament ki ningtham mifam mangoinana Parliamentary Affairs Minister Kiran Rijiju na November 13 da all political party ki meeting kokre mamangda Union Minister Arun Ram Meckwal na ANI da haiki ningtham mifam da puthokadaba bill sing khana nainanaba party kudingmaki oiba apunba mifam ama pangthoklagani tongan ba Department Singi Secretary Singa Unaduna Parliament ta hojik panduna leiriba bill singi matangdasu khanagani haina mahakna phongdorakli Makatarakpada editorial kalamdagi machangoiba pau amuk lokhatjari ahanbada thoktrasu yaba irang thohangumsi Lambi sembi dabagi thorakriba lambi thingbagi khongjang asi lengak asina thoanbani haina lawba yai lengak asina Manipur gi lambi thongi phibam kari oiri haibasi yengsinbiba ama changli adubu lambi thongi phibam Yangsinbigatoriba lengaki mari lainaba loiseng singna matam chana phatraba lambi sing sembidabadagi lambi sembiyo haiduna miyamgi ihok lakpani madu phawbada lambi semgodoriba department aduna watlai palai tawduna leiri chakhotpa lebak ama ohenge haribadi lambi thong ningthina phanba ama changli Manipurgi lambi ayamba laikut leitong leitaba amata leiti haiba yai masida natana mapanda chathok chachin tawbada lebak singdagi lakpa miyoi singna Manipurgi lambi asi ururaga Manipurgi engineer sing asi koilas thabada laikut leitong leihalaga koilas thaba ngami haiduna yamna heibaromda noknaduna chatkiba yaudaba nate haujiksu mayai lambigi sembidabadagi mafam adugi miyamna lambi sembiyu haiduna lambi thingbagi khongjang changchiliba khongjang asi numit humni marini sujilakle haujik phawba sembidri aduga amana Manipurgi ana layengi ming leiraba langolda leiba Sija hospital taba lambi asisu badagi haujik phawba loisindana leibana yamna koina sija hospital yongnaba chatpada awaba ama miyamna thengnari Makatarakpa aroiba pawda editorial kalamdagi su aroiba paw amuk lokachari Bharat lengakna Manipurda thokliba irang asi sungloi loisindanaba honarabara Manipurda thokliba sahi ahum pharakadoroba irang asi loisinduna tangdu leitaba Manipur ama ohennaba ngasi phawba Bharat lengakna lokhotpham thokba thabak adu lokhatana leiri masigi ona tainabada Manipurda makhal makha kayagi irang mathang thoktuna kanglup maselgi marakta muknaba amadi yengthinaba kaya makhatana adumak thoktuna haujik kangkhong chairaba Manipur haibadu oiduna leiri irang asina maram oiduna Manipur miyamna national highway singda sahi ahum rom chathok chasin tawba yadana leirakiba asida Bharat lengaknasu adumak tumina karisu haidana leithokli adunadi Bharat lengakna Manipur miyam asi Bharat ki mapung phaba citizen amani haina lawdrabara haibagi wahang amagi ifong phongna songthorakle orakleba phibam asida Manipur gi miyamgi mihut oiriba MLA sing isauk chauna leiri adubu miyamgi mihut oiriba MLA singna Manipur gi miyamna masagi maramdamda lamja saragi punsigum leikha taba punsi marel amada lenduna hingbagi artha thoktana leirakliba asida miyambu tangdu leitaba punsida hanjinhannaba lokpham thokpa thodang adu lawba ngamdana ngasi phawba leiribasi karigino makoigi MLA gi sing asigi thawongdi masabu miyamgi mihut oina MLA singni haibadu khangjadabani haina takpani haina lawba yai haujik irang thokleba Manipur asida irang ing tapa hanjilakle haiduna sangai festival pangthokli amaromda
Manipurda ing tapa hanjile haiduna lengangna sangai festival pangthoklabanina IDP singnasu masa masagi mayumda hanjinjarage haiduna khongjang sangsilakpada amuksu security force sizinaduna tear gas rubber bullet na singba kapsinduna amadi lathi charge tawduna phuchaibagi thabak chataduna asok apan kaya nanghali oirakleba phibam asidasu miyamgi mihut oiriba MLA singna karigumba wahai machet ama phawba phongdoktana ngasisu maraibak thiraba IDP singi damakta MLA singna chingjaugum leptuna lairi haibadu takduna thabak amata pangthokpa ngamdri maduna manipurgi miyamgi mihut oiriba MLA sing asidi masa masagi amadi makhoigi imung manung nungai yaifaraga loire lebang miyamgi di karimata khande haibadu ifong phongna takbaga chap manare IDP singda security force singna chatarakliba kahenba thong asina maram oiduna haujik achauba lebak wathok haibadu adumak oirakle masina hanadagi amuka hena leitadaba manipur ama haibadu oire pumnamak asigi miyamgi mihut oiriba MLA singi mamangda thoganingdaba thodok kaya mathang thorakpada karigidamakta tumina leiribano haiba wang amasu chongthorakli madu MLA singna manipurda thokliba irang asi loisinduna IDP singna masagi yumda hanjinhanba lokhotpam thokpa thabak adu lokhotpa ngamdabadagini hauji phawba bharat lengangna manipurda thokliba irang asi loisinaba thabak amata paikhatana leibada aikhoigi MLA singna karigidamak tumina leithoklibano manipurda thokliba irang asiga manana bharat ki state kaya da thoki adubu bharat lengangna tha ama phadana irang sing adu loisinduna tangdu leitaba punsida miyam hanjinhanba ngamki adubu Manipur miyam gidi irang asina marum oiduna masagi maramda chatpa phawba ngamjadre buffer zone amadi red zone haina thamduna athingba kaya piraklaba phawba Bharat lengangna tumina yengduna leithokle aduga aikhoigi miyamgi mihut oiriba MLA singbuna Bharat lengangna sananingba mongda sanaduna leirabara haibagi achobo wahang amasu chongthorakli phibamasi yauraba phawbada aikhoigi MLA singna mipangdagi saklol logduna marebak Manipur kannaba lokpam thokpa thodang adu logdana leiriba asi yamna lali MLA singi thausadaba asina Manipurda thoaningdaba thodok kaya mathang thoraknabagi maram ama oigani haibasi khangpam thoi loinana Bharat lengangna Manipurda thokliba irang asi sungloi loisindanaba honarabara haibasi aikhoigi MLA sing amata oina punsinduna khangnaba honaduna Bharat Sarkar gi aranba miyengni haiba yaraba asi sumthoktuna Manipurda thokliba irang asi athuba matamda loisinhanduna ingtapa Manipur ama haibadu oinaba lokhum thokpa thodang adu logodabani